Taraweeh namaz Thuna Shonba Yabra. Taraweeh namaz daki lauraga phagi jugai naharon singna natraga kanagum singna tawnaba phawau yaure. Tasengna Taraweeh namaz amagi sapsaba hagadu ngak nga si sonaribra. Khangningai ni. Lingsing lai marup amana noma makoi mahalagi wafam ama liduna aikhoja tahangi. Mokhoi mohla do Quran khatam sonsi haibasu yade. Madugi sumathakta alhamdulillah alam tara phauba hanjil hanjin sonba adusu adugi matik thuna yangna solamme madudi Quran ge wahai sing haibata ayat sing adugi khonthok sing adu phauba amaga tinsinnabana wahai ama phauba masi mangairi haina masagi asengba khonthok thiba phanglamde madugi mathakta namazu lang khalagrami madu imam sahib na thuna yangna sonbadagi samam na khebadagi wairambani namaz gi mukta dising ado punamak tuminna laiduna lamjen chen bagum ruku sajda tawrabasu makhoi khara dikham ngamdraduna imam sahib ta kira tuman khre wahi amata lofam khangdre khara tamna sonbiyu hairupata imam sahib na khumlakhi karimata thausadana nakhoi gi niyatta ekatetu bihajan imam hai kharaba natro masi artha nakhoi khangdabra apapata punamak imam da sinna kharabani haibani imam da sinna kharabadi imam na dum puja kharagadabani Nakoi kari gising naruri bano. Taraweeh namaz haiba asidi Thuna Shonba mahausani. Imam sahib ke asigumba. Imam da sinna kharabati muqtadi sing phima amada hekta leirabasu haibadi namaz gi manung da phima amada hekta leirabasu yare haibagi mawong manba. Imam sahib gi wata duda namazi amana mathong hukta bu hangama thun hanglakhi. Imam sahib ekatitu bihajan imam haina imam da sinna kharabati mapan lipan thokning laglabasu namaz ki manungda mahaki mafam aduda choki gumba ama mafam sinjalamnabasu namaz adum oigedra mahaki matang asidadi imam sahib to sawgalakhi usi thawaidaba mansilakle haina ai marupaduna mahataki namaz da khusu amadi khuju haiba asikarino thausadana phajana sondaba namaz di namazi gi mamai maktada thajilamlaga paiki haiba natabra matang si yorakpada imam su mubtadi su tumin lekhirami taseng badi aikhogi namaz da khusu amsu khuju ase namaz gi thawai ni khujuna sompam thokpa thakta sonba lepa kirat amadi hakchanga mari leina bapunamak ase chumba aduga khujuna aigi pungning thamoi niet aigi lata thinjanjari wakhal thamoi adu chumba ani ase thawai ga hakchanga gumbani namaz gi damakta ani se ama hekwat pada namaz ado mapung pharoi dawri bani amasung namaz ado mapung phadaba namaz haibadu oige dawri bani aduna khusu amasung khuju ani makase imam sahib amasung namazi punamaki mafamda kaim tawba establish tawba leiba ase tangai phadabani sahi amagi manungda tha ama roza henba faraz aduga Taraweeh Shonba sunate muakkadani Ramazan Mubarak thabo masida thamoi sengna awaba khanglaga roza henba amasung pungning lupna ibadat tauba Allah gi mangda picture zaba matam khaidokpa matam sanghanba aduga niza haija huba se ahoba punsirol dagi kayamat phawba adumak leiragadabani masibuni Quran Sharif na amazung hadis mubarak ke singna haibiriba asisu pandam dikarino rozagi aram khorang banate tha laba pukning thamoida ibadat na amuk thotha halli nautha halli Allah Taala gi maikaida thotha nau thakraba thamoi amana guna singde hingna naba matam punamakta hotnei masi mahausani hairiba mahausa asida lakna bagi tamakta ikoi gi pukning thamoibu rozagi mai changhanbani aram khorang bagi maina aikoi gi makhelangba pukning amsung thamoi gi ihul singa du chakthekbani amasung tethanbani adugumnaba tetharaba thamoi pukning adudi mahausana mahaki haurakpham ruhu ki haurakpham Allah Taala gi maikaida onsilli afaba achangba mioi pok muttaki mukhlis ama oina sagulai muttaki mapuya thangsing che na ngak tun sat kharabasing mukhlis ikhlas puksen seng kharabasinggi darja thak singi matangda kitabullah da Allah gi larikta Quran Sharif ta kayarak panbiri bado aikoi da alim sing na toina panbiri ningsing biri makhoina ibadat ki maksad pandam khangi amasung pandam sing ado fangnana bagi tamakta hak pumba ngak tuna mafu ibadat tawna bahon nei hak puna ngakpa natraga ibadat ta pham thokna tawba haibase aseng ba ibadat ki mawng adu lakna bagi maramni
अवाबदी लमदम सिगी मस्जिद खरददी तरावीगी नमाज अदुकी मतिक थूने यांगना सोली अमसुंग मसी अरानबनी अफब नियम नत्ते हाइना अखोइदा अचोबा आलिमसिंगना कयरक ताकपीखरबा अदुनी नमाजा कुरान थूने यांगना सोनबा यादे सोलोइदबनी हाइबा इस्लामगी नियमगी ममिंग चटलबा लाइरिक फतवा सामीदे इविरी हाइना आलिमसिंगना पनबीरी अखोई हौजी कुरान हदीसता हजरत अकाबीर की लाइरिक सिंह दे इरी वफम सिंह असे येंगलगा नैनबा अदुगा अमल ओइना तंगाई फदबनी अमल तौबा तंगाई फदबनी हाइरिबा थूनी यांगना सोनबा नमाज असे कनागुम्बा इंगना तपना सोनबा नमाजी अमसुंग चही यामलबा अहल सिंगददी मस्जिदता तरावी सोनबा लाकपा तोकपा यावनरबनी मरमदी अचौबा लाइरिक सिंह दे इरी मदुदी तरावीनी हाइदुना यामना थूना सोनबा औजुबिल्लाह बिस्मिल्लाह थादोकपा इत्मिनान हाइबदे पुनिंग थमोय लुपना सोनबा अमसुंग तादिले अरकान थादोकपा रुकू सजदा थूना तौबा अमसुंग रुकू सजदा की तस्वीहा वाना सोनबा अमत यादे हाइरिबासे कसफुल असरार पार्ट 1 पेज संगागा कुंथ्रादा यावरिबानी अमसुंग तरतिल थादोकपसु फत्ते तरतिल हाइबदी तपना मपुंग फाना खोलै खोंदादा सोनफम थोकना कुरान बु सोनबनी तसिंगना हाइरबदा सूरा कुरान की सूरा हुमद्रागा हुमदोय आयात मरीद हाइबिरी तपना मपुंग फावा खोलै खोंदादा सोलो कुरान मसे कुरान की हक ngaकपनी महाकी हकती महाकी कुरान की महौसाबु मसक खंगबनी मसी हाइबदे कुरान की वही सिंह से अल्लाह ताला की वहीनी कलामुल्लानी अल्लाह ताला दी फजई अल्लाहु जमील वयुहिबुल जमाल अल्लाह दी फजई अमसुंग अल्लाह न नुंसी फजबबो असुमना हाइदबरा महाकी चाना थोइबा मरुफ हबीब मुहम्मद रसूलुल्लाह ना अल्लाह महाक मसामक फजई अदुना मफु महाकी वहीसु फजई फजबा मफु महाकी वही सिंगबु मखोइगी तंगाई फदबा आदब बेफार खोलै खोंदागा लोइना सोंदबा हाइबा से हौनदबा थबकनी तविमल खंगदबनी कुरान शरीफ के मनुंदा सूरा फुरकान की आयात कुंथ्रा सुबगी तफसीरदा अवांग इल्म फंखरबा हजरत मौलाना सबीर अहमद उस्मानी रहमतुल्लाहिना इरी मदुदी किरात चुमना सोंदबा असिसु कुरान बु थौसादबगी मनुंग चल्ली कुरान बु थौसादरबदी अखोइना सोलिबा तारिबा तरावी नमाज की कुरान असिगी सवाब महै फंगदरा नत्र गुनाह फंगदरा हंगनिंगाई ओइरेई वाखल ताफम थोई मदुदी तरावी सोनबा हाइबा असे इंगना तपना सोनबा जरूरी नी तंगाई फदबनी इल्म फिका पार्ट 2 पेज नंबर 4 माथोइदा असुमना इरी मदुदी कुरान बु यामना थूना सोनबा मकरूनी कुरान बु अदुकी मतिक थूना यांगना सोलिबदुगी अर्थ लौसिनबता वारबा अर्थ ताद्रबा अमसो मयकी मखरज खोंथोक ओनबदगी लेहने जाली की थाकता यौरबा आर्थद लालगदबा आर्थ ओनरगदबा मदुगी चांगद थोबा ओइरबदी तरावी नमाज अदो ओइररोय हाइबासे अचौबा आलिम सिंगी अमतंगाइबा मोरनी नमाज ओइद्रबदी अइखोय अल्लाह की मांगद लेपलोबगे करी कानरिबगे असिगुम इमाम सिंगबुसु इमाम ओइबदे मतिक चादे हाइना लारिक न थिंगली अमसु अकन वफम कया मखोय मतंग इरी असिगुम इमाम की तुंगद लेपलिबा मुक्तदी सिंग दी अमसुंग थूना यांगना पंगसोन सोनबा इमाम की मतुंगद लेपननबगी इन्नरिबा मियोय अमसुंग थूना सोनबा अतोपा मस्जिद थीदना चलिबा मियोय सिंगसु अचौबा गुनाहगारनी यामना फत्तबनी हाइबिरी अदुगी याम मगुल लेबा बरकत रहमत लेबा रोजा थादा असिगुम मवोंग तादबा नमाज खुसोन हाइबा असे कया मांगजे हाइबा से खंदुना मुक्ति यंगबियु मसित नते वफम कयासु इरी हाइरिबा से मरी लेने जबा फतवा रहीमिया कदीम नकलिनन आनिल बजैया पार्ट नंबर 1 पेज नंबर 4 तरावी पुनिंग चंगना थवाई यावना पांगल थोकना नियम चुमना सोंदरबदी फत्तबा थबकनी सवाब की महुत्ता गुनाह की मरम ओइगनी फतवा दारुल उलूम वॉल्यूम नंबर 3 पेज नंबर 4 नमाज अल्लाह की अचौबा इबादतनी नमाज की मपुंग फाबा नियम द सुन्नत मुस्तहब फरज वाजिब खुदिमक लोइना आदा तौगदबनी पांथोकदबनी मरमदी मसी चावरब निंगथौरेल दुनिया आखिरत अनिमक्की चावबदगी चावरब निंगथौरिंग मांगद लेपलिबनी अदुदि खंदुना येंगसी अइखोय
Kanagumba minister gi mangda karamna lepi karamna wa hai aduga Allah Taala gi mamangdana aikoina karamna lepi kari hai dinda ibadat ki mafamda riwaz sanabi oina laglaba sanabi oina pangthoraklaba adu airabadi jaheri haibadi pan gi khakki ibadat oirakani din pan gi khakki oirakani batini haibadi nungi oiba maksatta laktaba pandam khangna tawba ibadat pungning amasung thamoi yauna tawba ibadat haibadu oirakloi asiguma makhangi ibadat ase masidi mangjaningai ni amasung masi tawbada masigi phangpham thokpa ado kaidangwada su phanglaroidaba amani matang asida gyalausingi oibo wafam ama hakim tirmiji rahmatullah alayhi na haibiram bai khoina ningsingba yai madudi mahaki matungina mapugi manai makhal ani sui ahan bagi asina mapuna thaujan bina ba mahakpu ningjai mahaki taw haibe athangsing mafung phana pangthoi amasung mahaki athingba haram oiba singbu thadoi aduga nafal haibade afaba ahenba oiba thabak kaya marum tawjai dozaki maidagi hingnaba honajai amasung mahaki amal singi mana phangnanaba thaurangda leijai tawba makhoina batin nungi oibadagi pangi oibadana hena chadli atopa makhangi manai asina mapubu ningjai mahaki yathang singbu pangthoksai amasung athingba sing haibada haram singbu thadoksai aduga masagi nungda miyeng leisinduna changyeng tawjai masida masagi thamoida laina kayana naramba tengnarai makoi adudi dunia gi haibadi mapugi khosem singda mapudagi hena pukning lupsin khibadagi makoi gi maphamda mingchat chawjiningbana napal luthongnaba atopa bukalak mihawbadagi tuhat ningba migi afaba yaifaba mai pakpo uraga khangamdaba miwa chiron chikhana malengbi hanthaba thakta masagi thamoibu fajinduna thamlammi haribase sariyat ki palan tawduna su ai isagi nafs ego ahankar gi bandi oiduna leibana Allah dagi anumak laptuna leiri makhoida yam han thaba yakin gi thak purai leirai yakin han thaba haibase iman han thaba gi khudamni sariyat ki kanglon singado apam bakhara yaurabasu ayambadi dandigumna thoi maramasina makhoina apam basing Allah gi yathang da khangkatlaga tawi pamdaba sing Allah gi yathang makta da thadoi dunia gi pot sing da yam haksin na pamsinba amadi makhoi gi wakhal asa da matam chubal luptuna leibana athingba haram oiba singbu yamna thadokningda dandi oina thadoi asina athingba haram singbu masana tawdrabasu adumak ichen chenai mahaki pukning amasung thamoina pamliba adumak makhongna makhutna tawdrabasu mahakna amal tawbaga pangkhak oiduna lei namaz roza hajj amadi atai ibadat sing mahi sawa phangani haibagi wakhal ta mangoinaraga mahusana pangthokli haina adumak pangthoi phibam masida masana pamba sing pangthoklaga pamdaba sing na thadokpa thausadaba haibase mapung phana changjadabagi khudam ama oina chongthore asingba mioi singda puksel sengba ikhlasi niyat lakpa ngamde mitkup khuding nafsani gi makha ponduna amsung dinga yanabagi mahutta takhaina duna yamna wana hingi hairiba asiguma mioi singna Taraweeh gi namaz bu oiro atopa namaz singi bu oiro ibadat makhal khudingmak chatnabi oina mahi fangningba gi wakhan mang tharaga tawi aduna tasengna ibadat aduna taliba haibadi thamliba pandamado khangdabadagi mana fangningba gi wakhan thomat khiduna makhoida kannagadaba achar oirakadaba haibadi makhoi gi tarja wangadaba masagi nung sengtoknanaba masagi nung semjananaba batinbu semjanaba ruhanet ki maike da changsinjanaba lambi aduda makhoina khong thangba ngamdaduna lei maramdi tasengna ma thongdi tasengna mak lambi di isagi manungda hangjagadabani amasung changsinjagadabani isagi manungda changsinanabagi damakta pandam sing khangba darkar wai pandam haibabu isana Allah gi mai kaida changsin ba haibase isagi nungda changsinjagadabani asinani ikhlasi net ki tangai fadabagi wafam laglibasi asina aikoina Taraweeh gi namaz lakpada namaz Taraweeh namaz ase sonpham thokna sonba asi yamna tangai fade sonpham thokna sonbagi arthadi Taraweeh namaz gi hakma pungphana ngakpa adubuni aduga hak mapung phana ngakpagi arthadi Taraweeh namaz na aikhoibu Allah gi manakta naksinabagi maram ama ohin baduni